KUki da drone piramba America macha Daniel Nepal da fare kumja lising ani kulhumdoi gi me ohumdagi hauduna state asida thokliba wathok lanthok asigi manungda KUki militant sing da drone amade bulletproof jacket piruba United States of America USA macha Daniel Stephen Karne Nepal da lona yadaba thabak thoram chatharambagi Nepal gi Immigration Authority na fare Nepal gi local gi pauses sing thagalakpa mau amagi matung inna Daniel asitha asigi kunni panda crystal lining sandokpagi maral da fakibani mahakna Nepal da angang kulonggi children home ama chalaiduna leiramle mahak angang singadu lining lambida lana sizinabra haibadu wahang pahang chathari haire ningsing bayabadi Daniel Stephen Karne hyriba mioi asi masagi chahi nipuram sure mahakna KUki militant sing da drone amade bulletproof jacket pibagi video haukiba chahida social media da viral orakpadagi pause singda phongkibasu laikrabani India Today's of Source Intelligence OSINT gi teamna Daniel amasung mahakka thabak tawminariba MS Kumarna YouTube amasung Facebook thagalakpa photo sing amadi video sing kopna yengsinduna thijinbada video adu kumjale singani kulhumdoi gi August 13 tage September 3 phawbagi manungda nambani haina pause singda phongnake mahakna KUki micham singda relief camp ga mari leinaba polam sing yengthokpaga danatana khongu moja bulletproof jacket amasung drone chingba sing kudol tawkhiba laike mahakna bulletproof jacket sing amasung drone sing leiraga khudol tawbada karisu aranba leite adubu hana US Armed Forces ta leirambani haiba foreign national amana Manipur gi irang kanna hauduna leiriba mafam amada tawriba thabak aduna yamna kumna pungning jingsaningai oi haiba wafam sing leike lining laison sandokpa mioi singna topom thokpa thabak tagi yamna hendokna torokpagi wafam sing miyamna wahang oina hangna kibasu leike Daniel Stephen Karne hana suwathok lanthok kya da senaba miyoine video amada mahak masana phongdokhibagi matungina kumja lising ani mapanda mahak India da thungaduna leirakhibani Meitei sing imphal jiribam lambigi new kaithanmanbe police check post gi hena changba yadre Meitei driver security convoy yaudravadi chalhandre haukiba sahi lisingani kulhumdoi gi me ohum dagi tholakkiba irang ase tamna mahusagi pibamda hanjilakpa haure hairabasu ngasi fawba tampaki mioi sing National Highway 37 imphal jiribam lambigi new kaithanmanbi police check post gi hena changba yadre new kaithanmanbi da kaithel masa ama leiriba asisu irang na maram oiraga haujiksu itak takuna lehaure lenga ke maikei dagi state asida santi thamna bahonariba khongthanga siga mari leinana ngasi pangmi kangbu amana imphal west gi new kaithanmanbi area da chatkiba khongsat amaga mari lena new kaithanmanbi gi police check post sanguna post asida matau toriba security personnel amaga unabada phongdokhibada lambi asida haujiksu mal puba gari sing tathoka sinda kudong tiba nangadra haibagi chingnaba leire check post asigi security personnel singnasu imphal jiribam lambi da chatkadaba gari singe divert ningthina masak khangdoklaga chatlalle Karigumba lambi asida Meitei driver sing tangai fadana chattaba yadaba oiragadi truck sing asibu ngak seliba security convoy marakta yauraga chatle naito moina security yauduna chalhande Meitei sing check post asi phawbadi changsin bangami haina phongdorake adubu check post asigi gate wangmada KUki gi mioi kya chathokasin tawba urake New Kaithanmanbi da kaithen masa ama leiriba sisu irangna maram oiraga haujiksu mi itak takuna lehaure kaithel asida pochai yonbi amana phongdokhibada haukiba chahi lisingani kulhumdoi ge me ahom dagi thokhiba irang adugi mamangdade New Kaithanmanbi gi chingthakta leiriba KUki sing kaithel asida kumlaktuna pochai sing mamalgi wafam thidana pulap laikhibane adubu irang thoglakhraba matungdadi KUki sing lakhidre haujik laugi matam oibana lambi asigi moidangpo kaithanmanbi gi singya nataba singdi lau singubagi tabak ningthina chathaure irangna maram oiraga central force sing deploy tawba yauna security na lau suriba sing ningthina ngaksel haure lambi asida chaka mari panba gari ayamba Meitei nataba singna chathokasin tawba urakhe IM na haipawzadonangi wakhalon amade Zelinyaronggi political movement namthanaba honare ZUF Zelinyaronggi area da lalharub NSCM IM na santi oina leibagi phibamda thugaiduna ayet apan pi haiduna lalharub Zelinyarong United Front ZUF na yaningda phongdokre ZUF ki information and publicity secretary Lois Gangmai na thadorakkiba terror amada laikhidraba freedom fighter haipawzadonang bo ningsingduna mahakki mafam daikai khumnaba utpage marfudara ni marirak suba
Zaudonang Martyrs Day Thoram Jaringarong Miam na Pangthoknaba Honabada NSCM IM na makoina propaganda tawguna miam da chamumnahanba amasung lana lamjingduna Hypo Zaudonang gi wakalon amade Zelingarong gi political movement namthanaba honare Zelingarong political aspiration bu mapangan tudektuna makoi gi aningba apamba du da miam na sogatnaba honabagi lalong sathari haire serol asina hai asigumba NSCM IM gi mabuk sengdaba amasung thawong asidagi Zelingarong miam na lapna leibiu Center ga ZUF ka political talk sathariba asibu yekai thingai na bahonariba IM gi khujing thorangda thajabigano Zelingarong gi political aspiration fangnaba ZUF na hanba laitana thongnaga loinana lantheng nakhigani haina su serol asina phungdorakle Hospital da doctor yaugna angang unabada angang leikhidre yamna tanga thokpa amade nungai taba thokdok ama oina ngarang numidang pung 9 helakpada district hospital Bisnupur da angang unabada admit tawguna leibi nupi ama doctor ngairingai da matomta angang unakre loinana ani suba angang oina masanupi ama fangjaraga su angang adudi leikhidre loinana mamana Makhatana laikatnari haire hospital da laikatnari be nupi adu Bisnupur district ki manung chanba kha posang mamang laikai degini mahak hospital asida masa nungairaktabadagi emit tawguda lairakhibani haire thawdok asigi matangda imung manung gi miyoi singna thawdok ase doctor singna section yengsin bidabadagi thokibani haire Eviction tawbagi di yamna fai adubu aikoi di leifam leitabana mafam asida sirabasu siragani Manipur lengak na lambi pakthoknaba laukhalakliba khongthang sing miyangi yaifanabagi damaktani adubu khongthang asina lamlai AC gi manung chana leba khul kayagi lambi mataida leijaruba yum kayagi miyoi sing leifam leitaduna koipai paiduna migi yumda saidanguna refugee amagum lehengadori bra haibigi asobo wahang amadi lakle Hauzik government asina chathariba lambi pakthokpagi thabak asiga mari lenana ngasi nongada da awang laikai da mafam aduda leiba miyoi kyana sinduna paugi mifam ama pangthokre ngasi gi paugi mifam aduda nongada awang laikai da leiba yum tara henbagi miyoi seng sarug yakhibaga loinana mifam aduda sarug yakiba moirang tem surjit kauba miyoi amana phangdokkibada hauzik leiriba mafam asida ipa ipugi haktaktage sahi Humputara Manipur hena leiraklaba mafamni mafam asida leirakhiba aibu pokpiba babasu leikidabani housing mafam asida leiriba miyoi sing ase ayambana nomagi afang afangba thabak su nomduna leijaba miyoi singna ayambani makoigini haiba atopa lawi hingkol amata leijade housing government asina paikhalakliba lambi paktopagi thabak mafam kayada tawba ase yamna phaba khongthangni adubu mafam asida sahi kyagi mamangdagi ipa ipu sing haktaktagi leijarakpa aikoigi oinade aduki matik awaba ama mayokna hale Hauzik tachariba lambi pakthokpa asida aikoigi oinasu ayetpa leijade adubu hauzik mafam asida leijariba aikoigi chapchaba leifam ama hana government asina mafam chaba amada hana sinabiu madugi matungda ibisen asi tawbiu maduna trabadi aikoigi leifam amata leijade maduna trabadi aikoigi leifam leitabana mafam asida siraba su siragani haina su phungdorake mahakna makhatana phungdokhibada hirama sigi matangda imphal east DC da su ayiba serol thajin ki basu laikhrabani haike Rims Hospital da mot panathale KCP PWJ leita lairaba singelang sang oiriba Rims Hospital amot panapik thale haina kangleipa Communist Party PWJ MC unification athadorakpa cherol amana phongdorakle lubasige PRO singkhai ngambana khuyek pidon thadorakpa cherol amana hai mamangda lairamba deputy director sing de Rims sakhonaba masung miyam gi kanagadaba thabak kyamaram torame adubu housing lairiba deputy director de nungi muti gumkinduna laire makhataba staff kharana taw haiba thabak adu khakta tawduna laire A block ta labor Rims ke staff punamak amaga yanadre amasung nuksinadre hospital ke administration amade management ta matik sadraba maramna mahak ke hanagi mafam da halan khibana miyam ge afaba oigani Rims hospital layang balakpa singna diagnostic test tobada paisa lauriba se lopham thokte lengak na miyam gi damakta lemna test tawna ba machine thambani Rims ki doctor kharana masagi khudong saba laguna private hospital da practice tawringai da Rims ta layang liba miyoi singda mai onsendre haina su serol asina makhatana phungturakle